ngasi ayu phong ki ba tongan tongan ba manipuri si phong sing digi amasum thok ki ba thodo thok sing digi maru oi ba I pau sing khong ga saraga manipur top channel gi mai ke digi myam da thamjigi han bada gobidas kon thauza BJP gi thabak thoba hokre Bisnupur Assembly constituency gi ex MLA gobidas kon thauzamna ngasi ningthau khong da leiba ma ki mayum da ngasi BJP Bharatiya Janata Party gi mass enrollment campaign chathaduna party asigi thabak thoba hokre Manipur Pradesh Congress Committee gi hanagi President Govidas Konthauzam ma ki MLA from Thadok Pugaloina handakta government party ba BJP de yaukhibani ngasi ningthau khong da leiba ma ki yumna satakhiba BJP gi mass enrollment campaign aduda Govidas na haiki magna Congress gi toklaga BJP de yauriba asimak mahakna masagi kanana banati ma ki constituency amasum state asibu hena sakhatpa thak amada Kotnabani Mark Nalingi Matamagi Hauna RSS Yaroklabani Housuk Maliam gi oina hiram kayada ahong walakle state asida Congress na say humpu sukna lengak pairamba matamaduda state asida ladiba miyam gi damakta tawbu yaba sokot thorang gi thabak kaya tawramdre hainasu Congress ki government minister kyarak oiramlaba Govidas na phungdoki Govidas na haiki magna BJP da lusingba kayagi tunghinduna center amasum state asida laidiba party asigi government na miyam gi damak tawrokliba thabak sing asibu hena mapung fanana ba honagani BJP bu hena mapangal kangkat hanana ba mass enrollment campaign asi sathabani lakadab english singani ga kungani thoigi assembly mikalda Bisnupur district gi laidiba assembly constituency tarukta BJP gi mirep singna mai pakhanana ba mahakna Angamba thak to hotnagani masida miyamna mateng pangbiyu haina Govidas konthauzamna phungdorakli campaign adu saruk yakhiba BJP gi general secretary organization amasum Manipur in charge Abai Kumar Giri na haki India da BJP gi government lakpadigi sauna ohongba lakle haibisi leba asigi miyamna khangnarabani magna haki Prime Minister Narendra Modi na leba asida lairiba mipung khudimak manaba thak amada laigidabani haiduna tolap taraba singi yauna makal kyagi scheme amasum project na singba paikhatuna lakli Modi gi government asina BJP na laingak pa state singa tatnatinaduna sakot thorangi thabakya ama punna paikhat minari asigumba state singa sida center na sakot thorangi lamda hena miyeng sangnun awat apa amata lehendana bohonari Laiba asibu amasum state asibu mangjin thana sakot hanana bagi damakta miyam punamagna BJP da sagot pagaloina na BJP da punna mai onsin bagi matam oire haina abai giri na sphungdoki ato patendak pa paw mana case handokle amoko Sadar Bazar ga mari lainana kanglaipa kan malup KKL gi mathakta amokok na file tawkiba case adunga si Impal West District gi ASP gi Sember amokok Masajid Committee amasum KKL ga puna faminaduna matung tawraroi haibagi thajaba pibadigi case adu handokle haina amokok ki president SM Zalana phongdorakle tentakle state gi wangbra thokpa pawamna Japan amuk hana modana gi vaccine da amot pa yaw thengnare Japan COVID-19 laina dagi ngakthoknaba Moderna gi vaccine da amot pa yorambagi thawdo matungda nupani sibigi thawdok thokraba matungda pharmacist amana vaccine gi balamada amuba makup kya yoramba thengnakre haidi authority singna phongdokpagi matungina Kanagawa prefecture da pharmacist aduna vaccine balama sijinadringai check tawbada amuba makup kya yoramba thengnakibani madugi baladugi manaba base adu Milising humga satret ka maudra room dari kapre base adugi vaccine dosing makhatana kapa thingkre haina sufungdorakli makhasa tharakpoin atopa pawamana ain gi mating lauragani Sarachandra yumpham yaudaba mi amagi ikai khumnuba mangba yaba mawong da sirakliba maral sing adugi khudam sangdam September 10 fawbagi manungda puthokpa ngamdrabadi makhoigi mathakta ain goeba thabak laukhatuna sera phangana bu hotnaragani haina Manipur Pradesh Congress Committee gi General Secretary P Sarachandrana phongdokre ngase ayuk hangang da leiba P Sarachandra gi mayum da pawmi sing unaba amada mahna hai government ki thabak lauba matamda senja thumja tawi haibigi matangda minister da condition ahum thamki se minister na yaragadi senja thumja tawbda sinriba BJP gi workers sing adugi maming matha phongdok sage haikibani
masigi ona tainabda but level committee gi president aran basars kyama maki mathakta tawrakhi maki punsida jail sang nubaritri asiguma wafam ama fongdorok basina mak hingna hatpaga sapmanare adugidamak hangang e sida lairiba miyam amasu manipur miyam da lale haijagadabane karigumba haijadaba thoklagana mahaki mathakta legal action lokhatnaba sem saba loire haina P Sarasandrana fongdorokhi Sarasandrana hai mamangi mikal hek loikhibadagi masa uba phangde hairiba adugi matangna mahakna mikal hek loiraba matungda ACS da tawriba thabak thoram kya asi lairiba miyamna hena khangnaraba ngaktani Mahiroi singi isupi haina fongdokliba adumak makhoina quality education haibasi karino haiba khangdabadagi ngangbani haina lawe magna chief minister da thamkiba condition adugi matangda mari lainariba chief minister na wafam amata fongdoraktabana maduda chenariba BJP gi workers sing adugi maming matha fongdoktabane aduga huko amasum hangang development committee asi hangang gi khunja ama oina nungsi amasum ikai khumnai asigumba club amasum organization singna politics ta yahoningde hainasu P Sarasandrana fongdokhe makasa tharak poina to paukhrana sakthong gas ki mamal numit taraga marini gi manungda anirak hengetkre domestic LPG cylinder amagi mamal lising amaga subnagi kuntra ka taruka paisa kuntra yore laiba sida sakthong bad sizinariba domestic LPG cylinder relief tawbagi mamal numit taraga marini da anirak hengalaktuna lupa lising amaga subnagi kuntra ka taruka paisa kuntra yokre haina nauna hengalagriba mamal asi lupa kunga mangani aduga mamang August ki kunga tareta hengatkiba adusu lupa kunga mangani pausina makhatana hai handak hengaliba asina thasigi manungda anirak subaina hengatkibani loinana thasigi manungda ahumlak suba oina hengatkibani haukiba August taraga tareta kg taraga mariga point ani lumba LPG gi mamal asi hanagi mamal dagi lupa kunga manga hengatuna cylinder amada lupa sanipanga yankhai mapanga point manga pikhibani asumna LPG gi mamal asi ngasi amuk hana revision tawkhibaga loinana LPG gi mamal New Delhi da lupa sanipanga marfuga mariga point manga yaukhre yumna sizinariba kg taraga mariga point ani lumba cylinder asi khaktanatana commercial oina sizinariba kg taraga mapan lumba cylinder asigi mamal so hanadagi lupa humdraga manga hengatuna lupa lising amaga satruka maudra humdo yokre Kolkata gi oina su kg taraga mariga point ani LPG gi mamal lupa samapan ga taraga mathoi Mumbai da sanipan ga marfuga mariga point manga amade Chennai da samapan ga point manga yokre leba sigi oina sakthong gas ki mamal si tha haugalak khudingi revise tawduna lakhibani asumna haukiba tha nipan gi manungda sakthong gas ki mamal asi puna lupa samga maudra hengakhre atopa pamanamo nungsitta yawba amot akai khangdoknaba monitoring station khinkhre Manipur Pollution Control Board na Imphal East ki sawongbom SDO office complex the state asigi manga suba ambient air quality monitoring station ama thamduna district asigi nungsitta yawba amor akai gi sang yengsinba hokre Central Population Control Board ki National Air Monitoring Program asigi makada nauna saba ambient air quality monitoring station adu Manipur Pollution Control Board ki chairman L Radhakishore na sangaduna ngasidagi mathau tawba hokibani haina pausina fongdorakli Thauramadu Manipur Pollution Control Board ki Senior Environment Engineer Khagokpam Premkantana hai ngasi hangdogliba station asina aikhoi Miyoi bana sor honbada sizinariba nungsit asi parameter marida ningthina monitor tawgani monitor tawbasida karigumba haksang sokningai oiba amot akai sing yoromlabadi DC gi makhada district ki environment yengsinanabagi lairiba committee singa tanaduna mathau taba thabak pakhatkani magna hai state asida haujuk phawbada ambient air quality monitoring station laitriba district singa sisu board asigi chairman ga tanaduna hangdokna bu honari akoibigi saktam kaitharaklabadi miyoiba khunai hingduna leiba ngamloi haibasi khangduna Manipur Pollution Control Board na phibam sokchilaklaba state asigi akoibigi khal kananaba matam gi pekhalakpa thabak thoram singda miyamna mating pangbiyu panba yabdi chokotpa city singdadi lamtu khudingi asiguma makhalgi monitoring station sing khinkrabani haina su fongdorakli
Atopa paw amana Matai na schedule trap on another demand of maram sade assume Manipura Kundariba Matai Furubasibu India gi schedule trap list Sanhanaba schedule trap demand committee Manipur STDCM na demand ribasi yamna maram sadaba mani haina all tribal student union Manipur Atsumna Manipur minister pisin kiba memorandum amada fongdokre memorandum asida hai Matai Furubna ST list sananaba talib demand sigi matangda asumna Pishiliba memorandum asi kanagumba political party amataga mari leinade adumapo Manipur gi singi lam singda khundariba singmi singi apunba body ama oiriba hiram asina singmi singda solakadabu wapam oibedigi mod asi fongdopane Matai sing asi Mongoloid Furup ki Miyoi sing oibana ST gi list sananaba masak suna yawi haine STDCM na fongduraklibu wapam asi yumpham yawdabane Lining Lyson Manadaba Madi Saksu Kianaba Kaktana Sidul Trap Ogedabanate India gi constituency da Saksu Kianaba Kaktana Sidul Trap Ogedabanate India gi constituency da Saksu Manadaba Furup Amabu STG status Pigadabani Haiba Wapam Yaude Haiba status Asidi Masaigoeba Topa Mawong Matau Lining Lol Amadi Manat Laizabadana Mau Sadagi Tokai Nalerakwa Miyoi Furup Sing the India gi President a public notification ama Toktuna Pigadabani Memorandum Masina Makata High Leba Sigu and Yang Mada Sidul Trap Sing a sea Sing Madi Umangi Mapam Sing the Atop of Furup Kangluptagi Tokai Amadi Karakazik Sort na lady Mamanga de Su Trap Natragana Kas Haiba Furup Sing a Sigi Mamanga Sidul Haiba Wahasi Sizinagadabani Haina India gi Constitution Siemada Lamyan Oikiba, Dr. Ambekana Fongo Kiba Lake Rabani. Maramasina India gi oina de schedule trap Haidibasi Atopa Furup Singna Namtabiraba Apipa Furup Singadu Bukanari. Haidiba status Asi Sahitara Kudingi renew to Wio Hamsuladi. Manipur Goina de Matai Furup ki Miyoi Singasi Central Government General gi category to Tamri. Masigi maramasi Furup asigi Miyoi singasi tribal ama oibigi mawong matau sendabadagi ni sohari Maitai singasidi Kriski Kumsing Kuntrago Homdoidigi Ningthau Panduna sahi lisingani henbigi Puwari Laijaraglaba Furup amani Matam adudagi hauna makoidi tribal ama oibigi mawong matau thadokuna general category gi Miyoi ama oina adumak oirakrabani Masigi sumatakta tampakta Maning makhatamna laingaktuna Sana kunung fawa lingduna Leraglaba Furup amani sohari Maramasina Maitai Mitai Furup asibu Sidul Trap ki list Salan Bahai basi Yamnamak Maram Sadaba mani Hiramasigi matangna Manipura Kundari basing Lusingba Intellectual Export singna tungan wareb kayamarum lomina duna Sidul Trap Demand Committee Manipur gi Kongjanga sigi mayukta lainaba lepna krabani hainasu memorandum aduta palli Atopa pawa mana oinam nagi kwa kaithil fawa passenger sienba diesel octo rickshaw tuong badal pasani laure Manipur COVID-19 ani subu wave na misimina kya thohali basi lakshina na balenga na sana kanglon kya salaidno leidingai sera sida kanglon gi wang bada passenger pubo octo rickshaw kya sienba honare line gi gari marang kai na sienda bagi kudong sa ba lauduna miyam dagi gari atongma launingba mobile da lauba thingnare state asida covid ki laiset asibu thingnana ba Tha anirom curfew thamluraba tungda hokibo August 3 State Home Department order ama thoktuna August 12 fawa night curfew salaiduna lakhibani masigi tungda laingana August 12 da order amuk thoktuna numidangi curfew si September 3 fawa makhatana sangtakibani haribo order aduda nungthilgi matamda dukan hangbagi kanglon mi punbagi kanglon singba mek singna piri haribo kanglon singa dugi manungda restaurant Fast food asingba yakirwe amadi passenger gari sing salaiba yakirwe hena mayek sing na pali asiguma lenga ki home department ki kanglon sing asi lairabasu state asigi mafam kya passenger auto rickshaw kya mauk sagum salaiba honare masida lo ngak na ba lairiba police department asu midyeng sangdabagi mami yamna sauna tare Imphal Mayol maktada lairiba waheng laikai parking Kaishampat parking Johnstone mamang na singum mafam sing asida auto rickshaw sing mauk sagum khamduna salaiba honare Imphal dagi khara lapna lekiba Susampur Bisnupur Kangpokpi na singba mafam singdagi lainga ke athingba kya lairabasu mauk sagum passenger gari sing asi salaiba unare asumna lainga na pirakliba kanglon gi wang mar salairiba auto rickshaw sing
asina line gi gari lanai sien magi kudong sawa lauduna passenger singdagi launingbo mamal gari atongma laure haibigi wakat kyasu maikei kyadagi lakli haina phongdorakli makasa tarak poina topa pawa mana urea black ta lalonbada state lengak yaure keranjit manipur lenga asidagi laumi singna matam sana urea fangani haiba thajaningai oidre urea huran potyon tobada lengak yaure lengak na urea gi awat palaiti hairaga laumi singna ningthina fanganba ngamdre haina sugunu AC gi MLA kangujum ranjina phongdokre sugunu AC gi manung sanma kaksing khunau community hall pangthokpa kaksing khunau COVID-19 task force amadi kaksing khunau development committee na kaksing khunau lamkhai gi kaksing khunau fawbagi lambi gi nakheta horiba u pambi singi makong sengdokpa amadi volunteer singbu okpagaloina covid ki community isolation center da leriba inmate singda lemna saklen pizabigi senpham khusinabigi thoramda MLA ke ranjina hai laumi sinmi apun balup laushal na manipur lenga na laumi singda pigadaba urea singda popi tharibi singda pirabra haibigi singnaba leire haina phongdokhibadu sumlamba yabi oithokpa leire makna hai manipur gi apunba sing amadi tamgi lau uba yaraba mafam asidi hector lakh 1.75 ni masigi manungda urea sizinadaba singi pamlau uriba lofom asi hector lising humdraga mapalomni lau panba yadana leiriba ising thumjinduna leiriba mafamda hector kungani pani momagi makada organic farming tawriba urea sizinadaba lofomna hector lising taret ke sanwarumni manipur gi apunba lau unariba lofom asi punna hector lising marfuga sangwa yaudrabani masigi mathakta lofom kayada yum sajinba school factory lalun itik tofomna chingba kya semgat khibana haidiba lau unariba lam asi pikshilakdibani haina su phongdorakle atopa pawamana bus na Miyoi ama Tak-khairaga Lambi gi Matai da Langthoklamba dagi Sire mayumdagi thabak thiruni haina sakhiba Miyoi ama Sekmai da leiba Pal Hotel gi gate ta Royal Tour haina thaba Imphal Guwahati senba bus amana taklaba tungda Lambi gi Matai da hundoklaga layeng bidana hundoklaga thamlamba dagi Sire thawdo singasi numit yungba matung minute 30 rom satpa duwai da thokhibani laikhidraba Miyoi dugi maming soren sangbam sawba sa yankhai gomdoi kawi ma kongba usekon khunau dagi laikhidraba soren sangbam ebo sawbagi masanu pani thawdo thupam dagi phangba pawnai laikhidraba sawba manipur gi wangmada satnanaba Imphal Guwahati senba bus amada tonglaga lakhibani Sekmai gi Pal Hotel da sak sanaraba tungda registration number khangdriba Royal Tour haiba bus aduna mahakna tonglakpa bus adu oiraboi ningduna hondoklamlaga satkhigadauri haina bus adugi mamang thangba thongda kakhatnanaba songkhatkhi khangauduna mahak bus adudagi tarakhi makna laimai di hek tarakpaga bus adugi mamang thangba sakana makhongna takhi pausina makhatana hai bus adu yamna tapna hotel gi gate ta thaudorakpa oibana khudakta khamkhi bus adudagi Miyoi mari manga kum tharaklaga soklaga laimai de taraga leiriba sawbigi haksang adu makhoina thanglaga lambi gi Matai da thamlamkhi adugo hanna yengdana bus adu Dimapuromna thauraga sakhibani Miyoi ama lambi gi Matai da soktuna taraga leiba ubadagi pung amarom hena kanaraga lanai Miyoi amana Sekmai police station na pawpirakhi police ki kambu ama laktuna chawba mafam adudagi lakhalaga hospital la pukhe dubo mak lambi da laikhidre hairi khudakta Sekmai police station gi osina luchingwa team amana manaknakbada leiba CCTV gi footage yengbada bus amana Miyoi ama takpa masum bus adudo tonglakpa Miyoi kharana asokpadu lambi gi Matai da thamlamba amadi bus aduna hanna yenglamdana thawkhibagi mawong matau sengna uba phangkhi gari adugi driver handleman amadi lambi gi Matai da thangdoklaga thamlambada yauri bising aduna laikhidraba sawba khudakta manaknakpa hospital amada puduna layeng biramba thoklagadi hinglamba yabani matam sangna hundoktuna thambadagi I satmankhibadagi mak siboigani hainasu launari maraktana state sigi wangmara thokpa pawamana dengue nabani singnaba Miyoi nifu sikre Uttar Pradesh ki Firozabad dengue oigani singnaba laisat ama sandorakpadagi angang singna ayamba oiba Miyoi nifurom sikhibadagi Uttar Pradesh government ngasi district adugi medical officer adu transfer tawkre CMO Nita Kulshrek Firoz Aligarh gi Malkhan Singha District Hospital gi senior consultant oina transfer tawkre adumainama transfer order aduna transfer tawbigi maram adudi pankide masigi mamangda lebak pokpon numitta
फिरोजबाद की बीजेपी MLA मनीष असीजना अगस्त कुनगनिथोय कुनगो हुमदोयगी दिगी हौना डिस्ट्रिक्ट अदुदा डेंगूगी सिंगनब लैना नाबदगी मियोय निफुगो मरी सिक्रे हाइकि चीफ मिनिस्टर योगी आदित्यनाथ नसु अनाबा मियोय खरना निंथोकाबदा उनखरे हौजिक फावबदा अंगांग कुंथ्रागनिथोय अमसुम अहल तरे सिक्रे हाइना चीफ मिनिस्टर गी खोंगसत अदुगी मतुंगदा हाइकि अंगांग सिंग सिखिबदुगी मरम अदु करीनानो हाइबा असेंगबा लेपनबा लखनऊदा लैबा किंग जॉर्ज मेडिकल यूनिवर्सिटी की टीम अमना थिजिलहलगनी हाइनसु मागना मखा ताखि लोइसिलकोइना तोपा पाव खरनमु असाबा नुंगमैना दब तौरंबा फारे ngasi numidaang pung mapon makairam tabad Imphal East ki Porompat Police Station ki manungsana leiba Moirang Kampu Mayai Laikai da toigan sizinaduna miyamni kian khangalambagi thawong sa tharamba miyoy ama Laikai Miyoi singna fare anina nanthokhtuna senkre pharabadugi mamingna yumkhaibam thabung apokpa borjau kawi kongpal singabam Laikai dagi ne nanthokhtuna senkraba aduna khurai singabam Laikai dagi sanjanam Goroba amasum laikai adumaktadagi sawgaijam awapa kawi miyoi singaduna tonglakhiba activa amasu faurish waidi tentang na topa paw mana congress lusingba Jairam Ramesh na sayolamagi manungna miyamna lale haijagadabani TSA congress ki senior leader amasum Rajya Sabha ki parliament ki member Jairam Ramesh na hokiba August 13 mathoida maki Twitter da Manipur da यूरिया हार सिंग पोपी पंबी थाबद सिजनबदगी लमी सिंग फंगदबनी हाइना थागलखिब वाफम अदु थादौ स्टूडेंट एसोसिएशन यामना कन यानिंगदब फोंदोक्रे लोइनना सयोल अमगी मनुंगदा जायराम रमेश ना फोंदोखिब वाफम अदु मियामना लाले हाइजगदबनी हाइना सु फोंदोरखले मखासा थरकपोइना तो पाव खरना स्पोर्ट्स की पावर हाउस ओरिब मणिपुर खुमलंपाक स्पोर्ट्स कॉम्प्लेक्स वारकी तायाल ओंथोरखले हंदक जापान की टोक्यो दा पांगथोखिबा समर ओलंपिक्स 2020 दा लेबा असिगी महूत सिनबा टीम सिंग दा सरुक याखिबा मणिपुर की सेको मीराबाई सनुना सिल्वर मेडल फंगलखिबा गलोइना नुपागी हॉकी दसु संगलापम नीलकांता यावबा टीम ना ब्रोंज मेडल फंगलखिबगी हराव माथोय कारुरगा हंजिलकपददी मणिपुर की मसना कयागी सनाबुंग सिंग अमसुम मणिपुर स्पोर्ट्स एकेडमी फावबसु पुन्ना लैरिबा अमता ngairaba mafam ama oiriba Khumalampak Sports Complex ki stadium sing amadi maruoiba sanafam kaya mapu panabaka pangkhak oiramadana tana sanafam khradi hek yengbada narak mongsong oina urakpadagi complex asi waraki tayalga pangkhak naramle haina spouse na phongdorakli amaromdana parliamentary secretary gi case ngasi su Supreme Court ta amuk hana list tawre Mars taraga mga English ngani ga taraga tareta Chief Minister N Birena Lusingba Laingak wasak lokraba matung government asina taraga mathoi suba Manipur State Assembly gi mikalda karakhibe MLA taraga nithoibu parliamentary secretary sing ohelubu singbu disqualify tawgadabani haiduna Supreme Court of India wakalakpagi apex court asina pirakadaba wayel khaurangna ngainaraglingai gi sairakta hayeng amukhana parliamentary secretary sing asiga mari leinaba matter ahumak apex courts asina khanaduna disposal final disposal gi kanglupta list tawkhre haina su paus na pali atopa paw amanam ex minister Yadav Dengi nabadigi laikhidre Uttar Pradesh ki Jaunpur gi mikhalda mai paktuna minister oikraba Samjawadi party MP ki leader KP Yadav Dengi shock syndrome DSS na maram oiduna Lucknow da laikhidre masagi sai humfugani toy shuruba politician si haukiba ningtokaba numiki numidang athengbada aruba phibamda Medanta Hospital admit tawki haina spali amaromdana India ra anoba COVID-19 variant C.1.2 gi case amata thengnadri government India ra haujuk phawbra COVID-19 anoba variant C.1.2 gi case amata thengnadri haina government na humsagi sanumita phongdokre COVID-19 gi anoba amasum hena sathiba variant C.1.2 osi ahanbada South Africa da thengnakhibadagi hauju August 13 phawbada China Democratic Republic of Congo Mauritius England New Zealand Portugal amasum Switzerland sandokpa thengnari haina World Health Organization WHO na hairi hainsu pausna makata na phongdoragde hujikoina di myam paus matang sa lusinjarage pathoksa gi bida sohiba lankibi yaros myam ngakpigini matam gi anauba I pausing myam da share tawjarake hainsu channel sigi mekedi gi thamjare and thank you